State level thakta layekpa changdamnabagi thoram ama ngasi wangkhaida leiba NSK multipurpose community hall da pangthokre Naharol Sintha Kanglup NSK wangkhai keithel asang bina sinduna ahanbo oina pangthokiba layekpa changdamnaba aduda hauzi India amadi kuki narco terrorist singna chatharakliba proxy war haiba yauna miyoibagi hak khonggawnariba Armed Forces Special Power Act amadi matik manga leiba Manipur ama ohelasi haiba thim sing asida yumfum moduna pangthoki layekpa changdamnabagi thoramadu da chaurangna mahiroi chani henmana sarugya kibaga loinana changdamnaba aduda mai paklakhiba mahiroi singi mafamda manamathum sing yenthokuna pungning thogatki changdamnabagi damak thoramadu da amkil gi president Laurembam Nganbisna athoiba mitung NSK gi president Mayengbam Sanatomana thoramapu DMU gi University Pigani History Department ki Associate Professor Dr. Malem Ningthauja amadi Wangkhai Keithel Assambi Nupi Maruk ki President Gurumayum Anupamana akhanaba mitungnen singoina sarugyakhi Kasi lalu sama tahun ini sendiri dina aku jaga first experiment building competition asi ada juga ahan dari kampung sini kasi nga ada si cukup iman di masuk waraba itu mai waliba dia amadi napo polisi wa wala desa pemba polisi wa amadi lui bagi itu ba arena ampun sesuatu jadi bantu mengalami ini si apa ini kita bukan orang si ada orang sesuatu itu ayo kita sudah lama satu satu seni pergerakan participant lebih juga ayo kita sudah kita ini kita ini kelas kita kelas apa kita kelas ini itu apa itu benar harus kita